TRONGLAOBI case NIA SHINNARABASU MEEHATPA PUTHOKNABA AKAKNABA MATAM AMA Leingak PIBA NGAMDABA JAC Leingak Yanaba Purakpa Ngamdabani Haina JAC Asigi Co-Convenor SINAM Ajit Kumar Fongdorakli TRONGLAOBI Laiba JAC Asigi Office Pangtupa Pau Mifam Amada Wafam as Fongdokladuna Mahna Makatana Hai Haukiba Tang Taragani Pandagi Chatariba Total shutdown as JAC Mari later day shutdown Laukpa Numit Aduda Manipuri Tongan Tongan Bopam Dagi Lakpa Miyoi Kayana TRONGLAOBI thogdokta laikhidraba angang anigi yumda lakpa aduda JAC su laknaba hairakpadage JAC gi bihut sing changlubane numit adumakta da total shutdown lauthokhiba aduna JAC na lauthokpo oina biyamna khankibane loinana JAC na Leingak ta tankhiba demand sing ado Leingak ka yanakhi haibagi aiba chesu Leingak na pirakhiba leite JAC na taliba demand number 5 adu Leingak na piragani haibagi aiba che piraktabana yanakhidabani haina mangna makha takhe Haujik pung ahumga makai phawba ngaijabada lakpidare maramaduna makhoiga amuk makhatana aikoi unararoi masigi damak JAC gi maikai dagi media gi thongda amuka na appeal tawjari victim family gi maikai dagi NIA na pairiba case asida MEEHATPA sing puthokpagi AKAKNABA timeline ama PU haibada government na PIBA ngamdabadagi JAC ga Leingak ka waroisil purakpa ngamdana haujik phawba leibani haina media gi thongda Manipuri miyamda khanganjari